su ngak leiraga thabak halaktuna mafi hongli pari na haibadagi malem do ichen gi nak changli aduga pari ne lumduna nakong du phaklang na damsilaga wari tana bonai malem na bema wabra wabide malem phamung da famthai aduga thabak to hairakani na wadaba sai do khangi ko ngang ina masidi khangkraponi tamo choksu halaba halei ngasai dei ngasidi yumda lei akhoi anima ichen su manam magi nak ta phamlei aduga adudi ngasidi hawbam chase mukbang tokse tausi chena dabi okay angang di nama ka adugi wang bada lumliba pari do murumum soli hangdo wana hangde chingthoklo phudoi ni masinu bisi malemna ado aibu kainom hangning khreda ichenna nupai maram dangak tok man khreda hoi nupani nangkai de khangnari ge khangnadrida kanam koi ge harekti koining bana ngawrubane idi nachin thina da angang nayum pan ba chap charaba nangna koi de kai he aseng bhai dok soko ekhoi di ko aphaba nupa haisaba changla adi khangnaba leiti haibani na pithok toini ko ho leiti koina ba khangnaba nupa leiti tinaba budi leiba kaigino khangtan taninga ira maugi hongna biningol yum dale hening da so torokanu ko ai kapcharaksani haima kai janari ge masi phogi de aina karam kana mau phatabi dongna ningol da tan ba yaukra si hairage changi nangal da tapna set thai kai no inama phagi tawbani kari gi phagi ha nayum pan da so yaroi da ba kai gi hozu phawba nupa koi trino ba ai dine habi de haisani ko nipa haisaba changa adi pithoki dongni kapchani matam da ne inama tamocho ima ai nupa da leiba ngamoi eki khangnazaba nungsizaba lei mangonda natradi ne hek harakpada ne mau phatabini aina olaktoise sukhai habiroina mau phatabi amale ho mau phatabi lao pukselami namidang mukbang semurase ani do thorak kadore khanglabada pari du yam thuna chenki machana khangsen chenki bada mama aying bino uhore ma de khangdabani na lauri kedore nupa masa nang adu kana cheli de hai angang horakani tumsit phadan hagoladi ne ningai tawni ko ingaw hengau sinaradana ibema malem ichan noini sune cha ising thongnaba tawro mamsin lakle hobe tawbado ima nungaite ngalinge na thok sasa tawtho somdana sanathoina chanthoi bu chak bizari inaw bu sumanak da sangli chanthoi su hanaga manadre yamna phagatle ngangna sanaba yare mi maming su khangba hore masak su khangle adubu hoki bu punsi ningsing badi ngamdre chabadu tangkhai chalakpada kari khalurabano tayal bu hangle tamo mabuk phabado ngasi agi nak talak trike gino sanathoi maitho maka lamna sanathoina lakani tamo do nangna hing chana bangali bachat khibani thenge halo om tai kho amambaduda amuk tatana thomadi marsi khiba yade khara hayu ko inawbana akhoi dei mase tamo tayal bu yam nushiba maliko chanthoina nushidade mi ainu pabude inawbana kanana nangi nupani hairiba imasina so hai sanathoina so aduga tamona so hai tumba kanda aingonda kollaga kokta nanbiraga sumbibada adum hai inawbana as sanathoi inawbada no phet tawraga yengi pharini yam hepa sabe sakhodana nachin yam yakhoba nupagi sin nupigi sin khaidok patamo yadragadi yam chopakhini inawbana he suma harakani ni kamai khangdoino chanthoina ai chamba loire kadai hidak charase sanathoi harauna chanthoi bi hidak masing sona bizare chanthoi sinangai tawde adum chai sanathoina nangtum na batawrase chanthoina tamokor o mana sumrade ai tumba yade ai ma ngai ge noi adum tumro good night man oina gyan tasilakpaduda ani du su thokminare sanathoina tamotayal ga chanthoi ge se yam nushina bazani na ibani da nushina drabo ibani bu kai da nushina rage adai nupi nang chai jarkani asida bu nushi kai da haidorige nangina chagi mama su oidoraba aduga phuge phuroida adu sai ne se thanga ga dum puge da ai nupi wan ya de
ꯊꯥꯡꯒꯠ ꯀꯦ ꯇꯧꯕꯗ ꯁꯅꯥꯊꯣꯏꯗꯣ ꯐꯠꯍꯟꯗꯣꯛꯏ ꯏꯅꯥꯎꯕꯅ ꯀꯩꯅꯣ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯇꯨꯁꯤꯜꯂꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯅꯤ ꯏꯁ ꯅꯪꯕꯨ ꯀꯌꯥꯝ ꯂꯨꯝꯗꯅ ꯏꯌꯥꯡ ꯌꯥꯡꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯣ ꯀꯥꯗ ꯊꯥꯡꯒꯠꯂ ꯋꯦꯠ ꯑꯣꯜꯂꯤꯗꯣ ꯁꯩꯇ ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯏꯃꯥꯁꯤ ꯑꯣꯏꯅ ꯇꯥꯈ꯭ꯔꯗꯤ ꯆꯣꯞꯄꯅꯤꯕ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯗ ꯑꯗꯨꯝ ꯆꯣꯞꯄ ꯂꯩꯔꯕꯅꯤ ꯑꯩ ꯆꯣꯞꯄ ꯀꯩꯗꯧꯔꯒꯦ ꯈꯔꯁꯨ ꯆꯣꯞ ꯇꯥꯔꯦꯗꯅ ꯔꯣꯃꯥꯟꯁ ꯇꯧꯔꯗꯤ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯊꯣꯏꯕꯨ ꯅꯝꯗꯅ ꯊꯥꯡꯒꯠꯂꯤ ꯁꯅꯥꯊꯣꯏꯁꯨ ꯃꯈꯨꯠ ꯑꯅꯤꯗ ꯏꯅꯥꯎꯕꯒꯤ ꯉꯛꯁꯝꯗ ꯀꯣꯜꯂꯤ ꯁꯤ ꯀꯌꯥꯝ ꯋꯥꯡꯒꯦꯕ ꯍꯥ ꯁꯅꯥꯊꯣꯏꯅ ꯍꯣ ꯌꯥꯔꯦ ꯁꯠ ꯆꯠꯂꯣ ꯇꯥꯃꯣ ꯇꯌꯥꯒ ꯌꯥꯝ ꯕꯨꯡꯍꯟꯒꯅꯦ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯃꯐꯝ ꯃꯇꯝ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯅꯤꯕ ꯑꯩꯒ ꯍꯥꯏꯖꯁꯅꯨꯗ ꯑꯔꯤꯕ ꯃꯣꯏꯅ ꯉꯥꯡꯕ ꯇꯥꯕꯤꯗꯧ ꯅꯠꯇꯦ ꯑꯩꯅ ꯑꯅꯤꯗꯨ ꯃꯃꯥ ꯃꯄꯥꯁꯨ ꯑꯣꯏꯒꯗꯧꯔꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯀꯨꯁꯨꯝꯁꯨ ꯃꯁꯨ ꯎꯔꯅꯤ ꯈꯟꯕꯗ ꯍꯧꯖꯤꯛ ꯍꯔꯥꯎꯅ ꯂꯩꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯀꯥꯗꯨꯅ ꯗꯌꯥꯜꯅ ꯗꯞ ꯇꯧꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯁꯠꯇꯧ ꯀꯔꯤꯒꯤ ꯋꯥ ꯍꯥꯏꯕ ꯉꯝꯂꯣꯏꯗꯕ ꯅꯅꯥꯎ ꯅꯨꯄꯥ ꯐꯥꯎꯕ ꯃꯆꯥ ꯄꯣꯛꯈꯤꯗꯧꯔꯦ ꯍꯌꯦꯡꯇ ꯉꯥꯏꯔꯤ ꯄꯥꯕꯨꯡꯍꯟ ꯀꯧꯗꯧꯕ ꯅꯃꯥꯏꯗꯨ ꯏꯈꯨꯏ ꯈꯨꯏꯒꯩ ꯃꯅꯥꯎ ꯅꯨꯄꯥ ꯃꯆꯥ ꯄꯝꯗꯣꯔꯤ ꯑꯁ ꯗꯌꯥꯜ ꯀꯔꯤ ꯍꯥꯏꯔꯨꯗꯧꯅꯤꯅꯣ ꯇꯧꯗ ꯌꯥꯔꯣꯏ ꯁꯠꯇꯧ ꯑꯩꯁꯨ ꯅꯨꯄꯤ ꯁꯨꯝꯕ ꯃꯇꯝ ꯌꯧꯔꯕꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯑꯁ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯔꯣꯏ ꯋꯥꯔꯤ ꯁꯥꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯣꯏ ꯄꯨꯔ ꯆꯠꯈꯤ ꯇꯥꯕ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯥꯏ ꯋꯥꯔꯜ ꯊꯥꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯔꯤꯡ ꯐꯅ ꯀꯨꯏꯅ ꯆꯠꯂꯒ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯗꯌꯥꯜꯅ ꯅꯪ ꯊꯣꯛ ꯇꯧꯔꯔꯣꯏ ꯆꯠꯂꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯗꯌꯥꯜꯕꯨ ꯈꯥꯝꯕꯁꯨ ꯉꯝꯗ ꯂꯩꯍꯧꯔꯦ ꯅꯥꯀꯣꯡꯗ ꯃꯣꯕꯥꯏꯜꯗꯤ ꯊꯝꯂꯤ ꯁꯣꯝꯗ ꯗꯌꯥꯜ ꯍꯔꯥꯎꯅ ꯌꯦꯁ ꯍꯥꯏꯔꯒ ꯆꯟꯊꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯆꯟꯊꯣꯏꯅ ꯃꯥꯕꯨ ꯉꯥꯏꯕꯗ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯑ ꯊꯝꯃꯝꯃꯤ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯊꯤ ꯗꯌꯥꯜꯗꯨ ꯆꯟꯊꯣꯏꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯪꯕꯨ ꯊꯥꯗꯣꯛꯑ ꯆꯠꯇꯤꯌꯦ ꯆꯠꯁꯨ ꯆꯠꯂꯣꯏ ꯅꯪ ꯍꯤꯗꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯊꯪꯗꯩꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯣ ꯄꯥꯈꯠꯂꯦꯕ ꯇꯇꯥꯅ ꯑꯃꯨꯛ ꯇꯥꯃꯣꯗ ꯊꯣꯡꯈ꯭ꯔꯗꯤ ꯇꯥꯃꯣ ꯁꯤꯈ꯭ꯔꯗꯤ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯅꯪꯇꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯇꯥꯃꯣ ꯅꯪꯅ ꯇꯥꯍꯜꯂꯛꯎꯀꯣ ꯗꯌꯥꯜꯗꯨ ꯃꯥꯒꯤ ꯊꯣꯏꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯟꯊꯣꯏꯒꯤ ꯋꯥꯈꯜꯗꯒꯤ ꯇꯇꯥꯅ ꯊꯣꯝꯖꯤꯟꯕꯗꯣ ꯀꯥꯎꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯃꯤ ꯀꯣꯛꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯈꯪꯂꯤ ꯋꯥꯍꯩꯁꯤꯅ ꯗꯌꯥꯜꯕꯨꯁꯨ ꯀꯥ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯧꯍꯜꯂꯤ ꯊꯣꯏ ꯇꯥꯃꯣ ꯁꯨꯛꯁꯤ ꯁꯤꯔꯣꯏ ꯅꯪꯅ ꯍꯤꯡꯂꯤꯈꯩ ꯇꯥꯃꯣꯁꯤ ꯍꯤꯡꯗꯣꯏꯅꯤ ꯅꯪꯅ ꯁꯤꯕ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯁꯤꯒꯅꯤ ꯍꯤꯡꯂꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯤ ꯁꯤꯔꯁꯨ ꯄꯨꯟꯅ ꯇꯥꯃꯣꯅ ꯅꯪꯕꯨ ꯁꯨꯛꯇꯥ ꯊꯥꯗꯣꯛꯑꯣꯏ ꯑꯁꯤ ꯂꯝꯗꯝ ꯆꯠꯄꯗꯁꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯧꯅꯤ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯆꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯇꯥꯃꯣ ꯗꯌꯥꯜꯅ ꯆꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯜ ꯅꯥꯏꯗꯦ ꯆꯥꯡꯗꯝꯅꯐꯝꯁꯨ ꯂꯩꯇꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯁꯨ ꯏꯆꯟꯕꯨ ꯅꯨꯡꯁꯤꯕꯗꯨꯒ ꯗꯌꯥꯜꯅ ꯆꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯕꯒ ꯆꯥꯡ ꯀꯅꯥꯅ ꯍꯦꯜꯂꯝꯒꯅꯤ ꯈꯪꯗꯦ ꯃꯗꯨꯃꯗꯤ ꯏꯆꯟꯁꯨ ꯃꯅꯝꯃꯒ ꯃꯈꯣꯏ ꯑꯅꯤ ꯃꯨꯄꯥꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯐꯅ ꯀꯨꯏꯅ ꯂꯩꯊꯣꯛꯂꯨꯔꯕꯅꯤ ꯊꯕꯛ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯥꯗ ꯆꯪꯉꯛꯄꯗ ꯐꯅ ꯊꯦꯡꯂꯝꯂꯦ ꯄꯨꯡ 10 ꯇꯥꯒꯗꯧꯔꯦ ꯃꯥꯅ ꯆꯪꯉꯛꯄꯗ ꯃꯣꯕꯥꯏꯜ ꯔꯤꯡ ꯈꯤꯡꯂꯝꯃꯤ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯄꯗꯧꯗ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯀꯅꯥꯒꯤꯅꯣ ꯌꯦꯡꯂꯨꯕꯅꯤ ꯌꯥꯏꯐꯕꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯕꯤꯠ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯟꯗꯣ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯇꯨꯝꯅꯕ ꯐꯃꯨꯡ ꯁꯦꯝꯕ ꯍꯧꯔꯛꯏ ꯃꯥꯅ ꯀꯥꯡꯈꯜ ꯅꯨꯡꯈꯜ ꯊꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯁꯨ ꯐꯣꯟꯗꯣ ꯑꯗꯨꯃꯛ ꯈꯤꯡꯂꯤ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯣ ꯌꯦꯡꯂꯨꯕꯗ ꯃꯤꯁꯛ ꯑꯣꯟꯅꯔꯝꯕꯗ ꯄꯟꯊꯗꯦ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯌꯥꯏꯐꯕꯒꯤ ꯂꯩꯔꯤꯕ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯗꯣ ꯊꯑꯣꯏꯔꯨꯗꯦ ꯍꯩꯅꯗꯕ ꯃꯤ ꯑꯃꯅ ꯐꯅꯃꯛ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯂꯕꯁꯨ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯥꯟꯅꯐꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯗꯌꯥꯜꯅ ꯏꯟꯁꯤꯟꯗꯨꯅ ꯅꯝꯗꯨꯅ ꯀꯣꯜ ꯇꯧꯍꯜꯂꯝꯃꯒ ꯆꯦꯟꯈ꯭ꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ ꯗꯌꯥꯜꯕꯨ ꯈꯥꯝꯕꯁꯨ ꯉꯝꯍꯧꯗ ꯂꯩꯍꯧꯏ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯡꯂꯛꯄ ꯉꯥꯏꯗꯨꯅ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯣꯡꯗꯥꯏꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯥꯀꯣꯡꯗ ꯊꯝꯃꯤ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯆꯤꯟꯗꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯕ ꯌꯥꯅꯤꯀꯣ ꯑꯩꯅ ꯌꯦꯠꯄ ꯈꯣꯠꯄ ꯇꯧꯔꯣꯏꯀꯣ ꯇꯧꯔꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ ꯅꯨꯄꯤ ꯃꯥꯗꯤ ꯐꯝꯂꯨꯕꯁꯨ ꯇꯧꯗꯦ ꯇꯦꯕꯜ ꯃꯅꯥꯛꯇꯅꯤ ꯂꯦꯞꯂꯤꯕ ꯃꯈꯨꯠ ꯈꯨꯖꯤꯟꯗꯣ ꯇꯦꯕꯜꯗ ꯈꯣꯠꯂꯤꯕ꯭ꯔꯥ ꯄꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯕꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯀꯥꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯀꯔꯤꯕꯨ ꯍꯥꯏꯒꯦ ꯈꯜꯂꯤꯕꯅꯣ ꯆꯤꯟꯐꯥ ꯄꯨꯈꯤꯕ ꯋꯥꯍꯩꯁꯤꯡ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ
ꯅꯤꯡꯁꯤꯡꯂꯕ꯭ꯔꯥ ꯃꯆꯤꯟꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯁꯥꯎꯒꯗ꯭ꯔꯣ? ꯁꯥꯎꯔꯣꯏ꯫ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯑꯣ꯫ ꯌꯥꯝꯅ ꯋꯥꯅꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯑꯇꯥꯛ ꯑꯐꯣꯡꯅꯤ꯫ ꯈꯪꯉꯤ ꯂꯩꯁꯥ ꯃꯥꯅꯁꯨ ꯈꯨꯋꯥꯏ ꯑꯗꯨꯕꯨ ꯈꯨꯝꯂꯨꯕꯗꯤ ꯇꯧꯗꯦ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯨꯝꯅꯤꯡꯗ꯭ꯔꯦ, ꯅꯪ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯛꯀꯦ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯅꯪ ꯑꯃꯨꯛꯈꯛ ꯑꯣꯏꯔꯁꯨ ꯂꯥꯛꯑꯣ, ꯁꯅꯥꯊꯣꯏꯒꯁꯨ ꯆꯟꯊꯣꯏꯒꯁꯨ ꯎꯅꯔꯣ꯫ ꯅꯤꯛꯂꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯗꯥꯔꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯆꯟꯁꯨ ꯍꯥꯏꯔꯤꯕꯗꯣ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯈꯤꯗ꯭ꯔꯕ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯋꯥꯔꯣꯏꯄꯣꯠꯀꯤ ꯀꯥꯔꯠꯇꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯨꯔꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯇꯥꯗꯕ꯭ꯔꯣ ꯅꯪ? ꯇꯥꯏꯌꯦ, ꯇꯥꯗꯕ ꯃꯥꯟꯕ꯭ꯔꯥ? ꯑꯗꯨꯒ ꯀꯩꯒꯤ ꯈꯨꯝꯗ꯭ꯔꯤꯕ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯇꯨꯃꯤꯟꯅ ꯑꯃꯨꯛꯁꯨ ꯂꯩꯅꯩ꯫ ꯇꯧꯐꯝ ꯈꯪꯗ ꯆꯠꯂꯝꯕ ꯅꯣꯡꯗꯥꯔꯦꯝꯕꯗꯣ ꯐꯃꯨꯡꯗ ꯍꯤꯞꯊꯔꯔꯦ꯫ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯏꯆꯟꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯀꯥꯔꯠ ꯑꯗꯨ ꯌꯦꯡꯂꯝꯕꯗꯩ ꯂꯥꯝꯗꯨꯅ ꯄꯥꯏꯔꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯀꯥꯔꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯊꯝꯈꯤꯕꯒꯨꯝꯅ ꯃꯤꯠꯐꯝ ꯍꯣꯡꯂꯨꯕꯁꯨ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯄꯣꯠꯁꯛ ꯑꯃꯗꯒꯤ ꯇꯥꯗꯅ ꯀꯥꯔꯠꯇꯨꯕꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯄꯥꯜꯂꯤꯕ ꯊꯣꯠꯂꯕ ꯊꯃꯣꯏ ꯑꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯈꯧ ꯂꯥꯡꯕꯗꯧꯅ ꯇꯧꯔꯛꯂꯤ꯫ ꯅꯣꯡꯗꯥꯔꯦꯝꯕꯅ ꯅꯥꯈꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯆꯟꯗ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ꯫ ꯇꯥ ꯀꯧꯖꯩ꯫ ꯌꯥꯝꯕꯣ, ꯌꯥꯝꯕꯣ꯫ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯅꯥꯈꯣꯛꯂꯛꯂꯤ꯫ ꯈꯪꯂꯦ, ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ꯫ ꯇꯁꯦꯡꯅ ꯅꯣꯡꯗꯥꯔꯦꯝꯕ ꯇꯨꯝꯂꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ꯫ ꯀꯨꯏꯈ꯭ꯔꯕꯅꯤ ꯄꯥꯈꯪ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯃꯀꯥ ꯂꯥꯝꯅ ꯇꯨꯝꯈꯤꯗ꯭ꯔꯕ꯫ ꯄꯨꯝꯅꯃꯛꯁꯦ ꯏꯆꯟꯕꯨ ꯊꯦꯡꯅꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯄꯨꯡꯁꯥ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯁꯤꯠꯇꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯈꯠꯆꯕꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯖꯗ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯇꯥꯕꯗ ꯅꯤꯡꯉꯥꯏꯗꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯊꯥꯕ ꯄꯥꯝꯂꯗꯨꯅ ꯇꯨꯝꯂꯦ꯫ ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯈꯤꯕ ꯅꯠꯇꯦ, ꯑꯣꯠꯄꯤꯔꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨꯅ ꯋꯥꯔꯛꯇꯨꯅ ꯇꯨꯝꯖꯕꯅꯤ꯫ ꯅꯣꯡꯗꯥꯔꯦꯝꯕ ꯇꯨꯝꯂꯦ ꯈꯪꯂꯕꯗ ꯏꯆꯟꯁꯨ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯣ ꯊꯥꯡꯊꯔꯒ ꯀꯣꯜ ꯏꯟ ꯊꯥꯔꯤꯕ ꯉꯥꯡꯕ ꯃꯆꯨꯗꯨꯗ ꯈꯨꯕꯤꯗꯣ ꯅꯝꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯋꯥꯍꯩ ꯈꯔꯇ ꯉꯥꯡꯅꯔꯕꯁꯨ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯄꯨꯡ ꯑꯃꯗꯤ ꯐꯥꯈꯤꯕꯅꯤ꯫ ꯇꯦꯕꯜꯗꯨꯗ ꯐꯣꯟꯗꯣ ꯊꯝꯂꯒ ꯀꯥꯔꯠꯇꯣ ꯌꯦꯡꯂꯤꯕꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯣꯡꯗꯥꯔꯦꯝꯕ ꯅꯤꯡꯊꯦꯝꯁꯥ ꯊꯥꯔꯤꯕꯗꯨꯗꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇꯕꯨ ꯌꯦꯡꯂꯨꯗꯦ, ꯌꯦꯡꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯀꯥꯔꯠꯇꯣ ꯍꯥꯡꯗꯣꯛꯂꯨꯕ ꯇꯧꯗ ꯐꯠ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯗꯥꯔꯦꯝꯕꯅ ꯄꯤꯔꯝꯈꯤꯕ ꯃꯄꯥꯕꯨꯡ ꯁꯅꯥꯖꯥꯎꯕꯒꯤ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ ꯄꯤꯔꯛꯈꯤꯕ ꯆꯦꯄꯥꯎꯗꯣ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯅꯨꯃꯤꯠꯇꯨꯗꯁꯨ ꯉꯛꯈꯤꯕꯅꯤ, ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯥ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟꯒꯤ ꯆꯦꯄꯥꯎꯕꯨ? ꯑꯗꯨꯕꯨ ꯆꯠꯂꯣꯏꯗꯕ ꯑꯣꯏꯈꯤꯕꯅ ꯈꯟꯖꯤꯟꯈꯤꯗꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯀꯩꯅꯥꯒꯤ ꯆꯦꯄꯥꯎ ꯆꯠꯄꯗꯨꯒ ꯃꯥꯟꯅꯩ꯫ ꯆꯠꯂꯣꯏꯗꯕ ꯑꯣꯏꯕꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯌꯦꯡꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯣ ꯂꯧꯊꯣꯛꯂꯨꯕꯗ ꯑꯍꯦꯟꯕ, ꯑꯇꯣꯞꯄ, ꯑꯊꯨꯞꯄ, ꯑꯉꯧꯕ ꯆꯦꯊꯨꯞ ꯑꯃꯁꯨ ꯌꯥꯎꯔꯝꯂꯤ꯫ ꯉꯛꯏ ꯏꯆꯟꯗꯤ ꯆꯦꯊꯨꯞꯇꯣ ꯌꯥꯎꯔꯝꯕ ꯎꯕꯗ꯫ ꯑꯗꯨꯕꯨ ꯆꯦꯊꯨꯞ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯎꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯏꯔꯝꯂꯤꯕꯗꯣ, ꯃꯥꯏ ꯋꯥꯔꯜ꯫ ꯑꯍꯥꯟꯕ ꯎꯕ ꯋꯥꯍꯩꯁꯤꯅ ꯏꯆꯟꯒꯤ ꯊꯃꯣꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯑꯃꯨꯛꯇꯪ ꯅꯨꯡꯄꯥꯜ ꯐꯥꯎꯅ ꯅꯤꯛꯈꯤꯕ ꯃꯁꯥ ꯈꯪꯍꯧꯗꯦ꯫ ꯑꯀꯟꯕ ꯂꯥꯛꯉꯝ ꯐꯥꯉꯝꯗ꯭ꯔꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒꯤ ꯁꯥꯐꯨꯅ ꯍꯨꯝꯖꯤꯜꯂꯛꯄꯒꯨꯝꯅ ꯉꯥꯛꯊꯣꯛꯆꯕ ꯉꯝꯗꯕꯅꯤ꯫ ꯋꯥꯍꯩꯗꯨꯒꯤ ꯃꯈꯥꯗ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯣ ꯄꯥꯕ ꯍꯧꯔꯛꯏ꯫ ꯃꯥꯏ ꯋꯥꯔꯜ, ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯃꯤꯡ ꯀꯧꯗꯨꯅ ꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯉꯝꯗꯕ ꯅꯠꯇꯦ, ꯄꯥꯝꯃꯨꯕꯅꯤ꯫ ꯄꯥꯝꯃꯨꯖꯩ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ꯫ ꯑꯩꯗꯒꯤ ꯑꯣꯏꯕ ꯊꯃꯣꯏꯅ ꯇꯠꯇꯅ ꯀꯧꯖꯕ ꯈꯟꯖꯕ ꯋꯥꯍꯩꯅꯤ ꯃꯥꯏ ꯋꯥꯔꯜ꯫ ꯑꯩꯒꯤ ꯇꯥꯏꯕꯪ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯃꯁꯥ ꯈꯪꯍꯟꯗꯅ ꯈꯟꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤꯕꯨ ꯄꯥꯕꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯅꯍꯥꯛ ꯅꯁꯥꯁꯨ ꯈꯪꯍꯟꯗꯅ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯝ ꯀꯟꯁꯤꯜꯂꯕꯅꯤ꯫ ꯅꯍꯥꯛ ꯑꯩꯒꯤꯅꯤ, ꯑꯩꯗꯒꯤ ꯑꯣꯏꯒꯅꯤ, ꯀꯅꯥ ꯑꯃꯇꯒꯤ ꯑꯣꯏꯍꯜꯂꯣꯏ, ꯁꯨꯞꯅꯇꯒꯤ ꯑꯩ ꯈꯛꯀꯤꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯈꯛ ꯄꯥꯔꯨꯕꯗ ꯏꯆꯟꯗꯣ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ, ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ꯫ ꯄꯥꯏꯔꯤꯕ ꯆꯦꯕꯥꯡꯁꯦ ꯅꯥꯟꯊꯣꯛꯈꯤꯒꯗꯧꯒꯨꯝꯅ ꯈꯨꯠꯄꯥꯏ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯥ ꯄꯥꯊꯩ꯫ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗ ꯊꯝꯖꯕ ꯋꯥꯍꯩ ꯑꯃꯈꯛꯄꯨ ꯆꯤꯝꯕꯥꯜ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯅꯒꯨꯟꯅ ꯀꯟꯃꯟꯈꯤꯕꯅ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯅꯐꯝꯗ ꯅꯤꯡꯉꯥꯏ ꯀꯌꯥ ꯇꯧꯈ꯭ꯔꯦ, ꯇꯧꯈꯤꯒꯅꯤ ꯑꯗꯨꯃꯛ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯀꯜꯂꯛꯄ ꯈꯝꯕꯟꯕꯒꯤ ꯃꯩꯅ ꯅꯨꯡꯗ ꯆꯥꯛꯂꯛꯄꯗ
Ai isana isabu fathanaba honarabasu sungam ngamda nafamda hairoidaba wahai utloidaba ito kaya masing khangda utkre tamthiba ito utkhrabasu utkriba itoduna onsilaga isada oina chaina piduna lagli khamanbagi maina henkibani inaktagi nangbu lapna tanthokpagi adubu nangna haikiba namangda lephaningakpa yai haibado thoklare aigi mitmang sidagi nang mumikup amatta lafhaningdre nang pabungi ningsing kumon sidadi soidana lakpe pabungi thawaina laklingi mafamda napu masak takige pabung mahakse nacha halgi namong nupini siza oigadoribani nongdairembagi siza Laisa mahaki milu anidagi pirang chentaba hore adubu pabadi leptri ai nang bulak pangairamgi nangi maikai tabu yenglaga leplamgi nangi nafamda aigi thamoi leikhe khangkiba numittudagi nangi maikai tabu yengzaraga ngaichaduna leibagi haina bilaikrabani thasagi mangal tabu ngausaba nongil chekla mahakna thajabu yengsaba natta magi oiba fangdabado ifamdadi ohenbigano aigi itaw khudingmak nungsiningaini khandokpiyo phongdoktana lonthoktaba amagumna nafamda lonthoktaba ningai tawkre aigi itaw khudingmak nungsiningaini lonthoktaba ningaini lonthoktaba ningai For every day I miss you, for every hour I need you, for every time I feel you, for every second I want you forever. I love you. I really, really love you. Ai nangbu nungsi. Aigi lonthoktaba ningai mahi yalhanbiro. Nungsi ningai tauba wari. Nungsi ipakta lupsarage ayaba pibiro. Nahaki yambong kai. Kapli tasingni ichando makhol thokna hik. Tarakliba pirang marik pumnamak nongdairembagi nungsi mapau irakliba. Wai singdugi mathakta tasilli. Call pairi haiba wakhal tarakladuna phone do haifet yenglaga makhut mensinduna kaple pena mafamda utkiba ngakiba pumnamak mitmangda mathang pareng sana chongthorakle haifam khangdre mahaki thamoi nongdairembagi nungsi wa aipoba wahai mayam sina thamoi thumna changkraba yengma ngamdre nongdaigi nungsi mapau khaktagi kapra natte khaba mahakpu ningsing kaplabani ningsinglei khaba na mafamda haikiba wahai kharasu Laikhom tairaba mapi seliba ijangi naktale maithong maka lamna minamba yauda haikibani lairabadine hotnaraga nungairakpa yabani nangagi nungsibagi mari ama semgatpada punsi mahing khenabagi wafamsimadi thapna thamkise nang aigi thamoi tinara loire masida henba amatta leiti nang khaktani aina pamjaba nungsibasu nangonda henba kanasu laklaroi ibani leiminara loire icha yaubagi wakhal phau tawdi Kaidawagi aigi nungsibasa nang khaktada piningba ichada fau pithokninggadaba mandi aina nangsa aigini haina nungsibagi lam kansilaga thamlibase kanamtani henjinbagi ayaba pirambe yaroiko nupa ani sigi manabo hai kharasina ichenna thamoida khababo khawrang belakle punsigi ahanba nungsi lambida nungsi masa khangjarakpada nungsijakiba misakni lapna laikriba mahaki nungsiba asibo mitmangdale faninglei uningbagi ithil kanna poglei masi pumnamak nongdairemba mahakna kaihobani haibada haimanba thokadra thoi thoklabasu mahakso nungsi phongdokjabani nongdairembagi nungsi mapau purakpa chebangdo thupchillaga hapchinkre phone do pairaga phamungde tarakle screen da thokliba ongoing call yambung kai 2 hours 27 minute second mathang chongli yengna ichangi chimbaldagi tapna hairei yambung nang yahau thengmankre nangga aiga thengnaribasisu yamna thengi yamungi nungsibabu aini ikai khumnaba ngamloidore aibu warauganuko adubu aina ngamliba makhai nahakpu tekta kaidana senajaramge mahaki nungsibabu yaba ngamloi hairibase tumlibana takhidrabani nongdainadi taramlabadi law khonglakpada natta kapsu kaplani Waroba wakatpagi wahaitana ichaningi nakong singza yairamgani adubu takhidre nungaina tumli hauzikso mahaki thamoigi mapau ichangi thamoina khangkiba mikup oibanara adu soiramba yai kuina awabado onkhatlaga leiramde ichan adumak tumthakre kapkibagi pipamdi koktri nupi mahakna tumlibado ningamdabagi mami amasu chawna tari
ꯅꯣꯡꯗꯥꯔꯦꯝꯕꯅ ꯀꯣꯜ ꯄꯥꯏꯗꯨꯅ ꯂꯩꯕꯅꯔ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯏꯆꯟꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯅꯔ ꯉꯁꯤꯗꯤ ꯑꯇꯤꯌꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯩ ꯑꯍꯤꯡꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯍꯥꯛꯁꯨ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯇꯨꯝꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯒꯤ ꯎꯅꯥ ꯋꯥꯅꯥꯁꯤꯡꯅ ꯉꯥꯊꯣ ꯊꯦꯡꯗꯣꯛꯇꯨꯅ ꯁꯥꯟꯅꯩ ꯑꯃꯅ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤ ꯈꯜꯂꯒ ꯇꯨꯝꯈꯤꯕꯅꯤ ꯑꯅꯤꯃꯛ ꯂꯥꯞꯅ ꯂꯩꯅꯔꯕꯁꯨ ꯀꯣꯜ ꯄꯥꯏꯔꯤꯕꯗꯨꯅ ꯅꯛꯅ ꯂꯩꯔꯤ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯨꯝꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ 3 hours ꯐꯥꯔꯛꯇꯨꯅ ꯀꯣꯜꯗꯨ ꯇꯠꯈ꯭ꯔꯦ ꯇꯠꯈ꯭ꯔꯕꯁꯨ ꯑꯅꯤꯗꯣ ꯃꯤꯀꯞ ꯊꯣꯛꯄ ꯇꯧꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ